ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯛꯀꯤ ꯅꯨꯡꯁꯤ ꯂꯥꯟꯐꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦꯝꯃ ꯃꯥꯏꯕꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯍꯧ ꯆꯥꯎꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯄꯊꯥꯞ ꯑꯁꯤ ꯑꯩꯒꯤ ꯍꯥꯏꯕ ꯀꯥꯟꯅꯕ ꯑꯗꯨꯈꯛꯅꯤ꯫ ꯏꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯃꯗꯨ ꯑꯩ ꯍꯥꯏꯈꯤꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯃꯛ ꯂꯩꯍꯧꯒꯅꯤ꯫ ꯑꯄꯪꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯌꯦꯛ ꯍꯥꯏꯕ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕ꯭ꯔꯥ? ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯑꯁꯤꯕꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯌꯦꯛꯀꯤ ꯄꯜꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯋꯥꯡꯅ ꯈꯥꯕꯤꯈ꯭ꯔꯕꯗ ꯂꯥꯜꯍꯧꯕ ꯉꯝꯗꯕ ꯅꯨꯆꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯑꯁꯨꯝ ꯄꯨꯟꯁꯤ ꯑꯁꯤ ꯅꯤꯡꯉꯝꯗꯅ ꯂꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯗꯥꯃꯤꯟꯅꯈꯤꯒꯗ꯭ꯔꯥ? ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏ ꯅꯨꯄꯥ ꯃꯥꯗꯤ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯕ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤꯒꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯗꯥꯛꯐꯝ꯫ ꯁꯅꯥꯔꯩ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯅꯤꯡꯉꯣꯜ ꯃꯊꯟꯇ ꯌꯥꯎꯖꯕꯅ ꯃꯄꯥ ꯀꯣꯃꯣꯜ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ꯫ ꯀꯣꯃꯣꯜ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯌꯥ ꯏꯠꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯌꯩꯊꯔꯛꯄ ꯑꯗꯨꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯇꯥꯅꯅꯕ ꯀꯧꯖꯩ꯫ ꯍꯥꯏ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯏꯄꯥꯒꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯁꯅꯥꯔꯩ ꯑꯗꯨ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯥꯔꯕꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ puthorei. Baba, se ising haibadu sida leiri. Nungsasu sagala'abani ngasidi loisilo. Bhabana kok ngawrani. Asi hairamduna Sanarai masu chatkre. Machana asumna hairamba asida nofet tauna machabu yengjahawi. Asumna wakhaldasu aigi jathoibise luhongkhrabadi. Mamaga aigase ngawhorani. Asi khanduna thabak makha amu chathakre. Nungthilgi matam yaurabada Sanarai adu makhutta ataiba phaneksing adu pairaduna mata tharugi mayumda laklami. Yaurabada konthonglomdagi changlai. Mata thoinusu mangola aduda manamaga punna singju surambani mata Sanarai lakpa aduda. Haima, ita lairo changolao kai leirage. Inamagi phanek ataiba sethinba lakpani. Kaina tombina. Haima, aidi kawbu kawruri. Kadai kadai piro kaya kaya oidono Sanarai. Inama phanek ahumse lupa 15 pibiro. Phare phare singjuga chakisi aduga horen yum halamdaide hek lawkhroko. Asumna makhoi maseldu singju chaminarami loiraduna Sanarai sumayumda halakle. Numidang wairamgi matamni. Tharo amadi Sanarai adu kaithel machada laklambani. Mata ani adu poifam phambi abok aduda asumna. Abo haikrak eri sibu kaya oidoino. Isu nupi lupa 5 khaktani. Abo mayomani gumba hapiro. Asi hainaringai de kaithel aduda ningthaugi achanba lanmi makok thauba adu magi kangluk singa punna sagol tongduna kaithel adu tamna lakpani. Makoi lakpa aduda tilamba miyam adu thaugalon udli. Thauba sagol mathak adudagi kumtharaktuna haikrak yeli yoliba adugi manak aduda changlai. Mahakna lakpa adu nak get oida kana lay haibadu amata yengba natte. Haikrak yeli layduna layriba nuja adubu mahak yingsiluba taude. Chumjing laktuna ahal adugi mang oirab leptuna thaubana. Abo haikrak yeli sibu kayano. Mapun sida lupa 5 khaktani. Phare abo mayu 5 silaujarage. Nupi oibi mahaksu hanna yengamda chatki khana onthorakpani adubu nupi magi oi thangbana chomaduda chilliba chini champragi phajarabana chomadu mangau thiba malangba mahakna humkhiduna samlang adudagi mapop kaida lemai aduda takre. Adubu khanghaude nupa mahaki ye thangba khusasing aduna lairang adubu laina amata hekta handana okhiba. Mataw aduda kaithel aduda lairiba makhoi sing adu leisa pakhang ani dugi mataw aduda mitkupta yengjari. Thauba chini champra adubu paiduna onkhalakpani. Ure nupi oibi mahaki awatpa leitraba maithong. Tumtak tawba naton ngangli tawriba mamai machet sing amadi maduda pakhatna yengbagi humang marik maithong aduda tangjai. Fajakraba ningol magi maphamda tangjari khagele haw machugi ing lawba phane. Yengbada adumak nungsiba phawhanba oibana nuja mabu yengjai. Nupi oibi mahaksu nupa magi mawong saban wanglap tawna jinglemna lepliba adugi mathakta konung lanmi fijet nupa mana onthoknasu ningthi jakre.
ꯑꯅꯤꯗꯨ ꯁꯨꯝ ꯌꯦꯡꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯇꯥ ꯊꯔꯣꯁꯨ ꯁꯅꯥꯔꯩꯕꯨ ꯀꯧꯔꯛꯏ꯫ ꯇꯥꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯈꯨꯅꯤꯡꯅ ꯈꯪꯊꯤꯟ ꯊꯤꯟꯗꯨꯅ "ꯉꯥꯎꯔꯕꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯆꯠꯁꯤ ꯊꯦꯡꯉꯤ꯫ ꯏꯃꯥ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ"꯫ ꯁꯅꯥꯔꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯍꯣꯏ ꯆꯠꯂꯁꯤ"꯫ ꯅꯨꯖꯥ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯂꯥꯟꯃꯤꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯂꯨꯆꯤꯡꯕ, ꯍꯟꯅꯕ ꯇꯧꯔꯁꯤꯗ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯕ ꯃꯥꯁꯨ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕꯒꯤ ꯋꯥꯔꯤ ꯇꯅ ꯀꯩꯊꯦꯜ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕꯅꯤ ꯅꯨꯡꯁꯤ ꯁꯩꯍꯧꯁꯨ, ꯑꯁꯨꯝꯅ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯨ? ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯁꯤ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯀꯥꯏꯅꯕ ꯃꯍꯥꯛꯅ ꯄꯣꯂꯣꯏ ꯑꯣꯏꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ? ꯌꯦꯡꯂꯁꯤꯗꯣ ꯀꯔꯤꯕꯨ ꯇꯝꯕꯤꯔꯝꯕ? ꯅꯨꯃꯤꯗꯥꯡꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯁꯣꯝꯗ ꯁꯅꯥꯔꯩ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯆꯤꯡꯂꯦꯝꯅ ꯐꯖꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯏꯕꯗꯨ ꯀꯥꯎꯔꯤ꯫ ꯃꯃꯥ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯪꯂꯤꯕ ꯑꯗꯨꯗ ꯉꯛꯆꯥꯟꯅꯅ ꯑꯁꯨꯝꯅ ꯂꯩꯃꯅ "ꯏꯆꯥ ꯊꯣꯏꯕꯤ" ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯆꯥ ꯊꯣꯏꯕꯤ"꯫ ꯁꯅꯥꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯥꯛ ꯑꯗꯨꯕꯨ ꯑꯣꯠꯁꯜꯂꯨꯏ꯫ ꯁꯣꯏꯕꯗꯒꯤ ꯐꯨꯡꯒꯥ ꯃꯊꯛ ꯑꯗꯨꯗ ꯈꯔ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯑꯗꯨꯗ ꯂꯩꯃꯅ "ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯊꯣꯡꯉꯤꯕ ꯆꯥꯛꯇꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯁꯤꯕꯣ? ꯅꯄꯥꯕꯨꯡꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯔꯤ꯫ ꯅꯪꯅ ꯆꯥꯛ ꯂꯣꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯇꯕꯗꯨꯗ ꯆꯪꯉꯛꯄꯅꯤ ꯏꯃꯥꯁꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯪꯉꯤꯗꯨꯕꯣ"꯫ ꯁꯅꯥꯔꯩ ꯀꯩꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯂꯩꯃ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯃꯁꯤꯕꯨ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒ ꯑꯣꯛꯅꯔꯖꯥꯠꯂꯣ"꯫ "ꯏꯃꯥ, ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯅꯦ ꯑꯣꯛꯅꯔꯤꯁꯦ"꯫ "ꯍꯩꯃꯥ, ꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯁꯣꯏꯗ꯭ꯔꯦ꯫ ꯏꯟꯁꯥꯡꯁꯦ ꯊꯨꯝ 2ꯔꯛ ꯁꯣꯏꯗꯅ ꯊꯥꯛꯑꯝꯃꯅꯤ"꯫ ꯃꯃꯥꯅ ꯃꯈꯥ ꯆꯠꯊꯗꯨꯅ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯔꯕꯗ ꯃꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯆꯥꯛꯂꯨꯛ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯦ꯫ ꯃꯄꯥ ꯀꯣꯃꯣꯜ, ꯃꯃꯥ ꯂꯩꯃ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯀꯣꯃꯣꯜꯗꯤ ꯏꯟꯁꯥꯡ ꯑꯗꯨ ꯊꯨꯝꯅ ꯆꯤꯡꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯃꯥ ꯂꯩꯃ ꯑꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯁꯅꯥꯔꯩ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯈꯩ ꯋꯥꯅ ꯊꯕꯛ ꯁꯨꯖꯔꯨꯕ ꯃꯃꯥ ꯃꯄꯥ ꯑꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤ ꯐꯥꯎꯕ ꯐꯅ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯗꯕꯅ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯕꯥꯕꯥ, ꯃꯣꯔꯣꯛ ꯃꯦꯠꯂꯧꯔꯥ"꯫ "ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯏꯆꯥ ꯋꯥꯅꯅꯕꯅꯤ꯫ ꯏꯄꯥꯅꯦ, ꯀꯥꯡꯁꯣꯏꯁꯤꯗ ꯌꯥꯎꯔꯤꯕ ꯑꯂꯨꯁꯤꯡꯁꯦ ꯈꯪꯒꯠꯇꯨꯅ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯔꯒꯦ"꯫ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯍꯟꯕꯗꯨ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕ ꯑꯀꯨꯞꯄ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯥꯄꯜꯒ ꯏꯔꯣꯏꯅꯅ ꯆꯠꯄ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯎꯕꯗ ꯇꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯈꯔꯗꯤ ꯁꯥꯐꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯗꯨ ꯈꯨꯜꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯊꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯅꯣꯡꯃꯥꯡꯈꯥ ꯑꯗꯨꯕꯨ ꯍꯦꯛꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗꯁꯨ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕ ꯑꯗꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨꯕꯨ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯑꯋꯥꯡ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛ ꯅꯣꯡꯃꯥꯡꯈꯥ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯆꯣꯡꯈꯠ ꯆꯣꯡꯈꯠꯇꯨꯅ ꯂꯥꯝꯗꯨꯅ ꯍꯦꯛꯄꯗꯨ ꯎꯔꯨꯔꯦ꯫ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯎꯔꯦ, ꯈꯪꯂꯦ꯫ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯦꯡꯅꯈꯤꯕꯤ, ꯏꯪꯅ ꯊꯃꯣꯏ ꯁꯨꯝꯍꯠꯈꯤꯕꯤ ꯅꯨꯖꯥ ꯃꯍꯥꯛꯇꯨꯅꯤ꯫ ꯌꯥꯡꯅ ꯊꯧꯔꯝꯕ ꯁꯒꯣꯜ ꯑꯗꯨ ꯇꯞꯊꯔꯛꯏ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕꯅ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯅꯩ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯧꯕꯒ ꯇꯤꯟꯅꯖꯕ ꯈꯔ ꯀꯣꯏꯅꯗꯕ ꯊꯋꯥꯟꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯊꯧꯕ ꯑꯃꯗꯤ ꯊꯋꯥꯟ ꯑꯗꯨ ꯅꯨꯖꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯌꯧꯔꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯉꯛꯅ ꯌꯦꯡꯅꯩ꯫ "ꯏꯆꯜ ꯑꯅꯤꯕꯨ ꯀꯩ ꯂꯝꯗꯩ ꯑꯣꯏꯔꯕꯅꯣ"꯫ ꯊꯔꯣꯅ "ꯏꯕꯨꯡ, ꯑꯩꯈꯣꯏꯕꯨꯗꯤ ꯈꯨꯟꯖꯤꯟꯒꯤ ꯂꯥꯏꯀꯣꯟꯗꯒꯤꯅꯤ꯫ ꯏꯕꯨꯡꯈꯣꯏꯗꯤ"꯫ "ꯑꯩꯈꯣꯏꯕꯨꯗꯤ ꯈꯨꯟꯊꯛꯅꯤ, ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯅ
ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯒꯤꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯔꯣꯅ ꯑꯩꯈꯣꯏ ꯈꯪꯖꯩꯌꯦ ꯏꯕꯨꯡ꯫ ꯊꯋꯥꯟꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯏꯆꯜꯁꯤꯒꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ? ꯊꯔꯣ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯥꯁꯨ ꯇꯞꯂꯞꯅ ꯏꯕꯨꯡ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯅꯥꯔꯩ ꯀꯧꯏ, ꯑꯗꯣ ꯃꯌꯥꯝꯅ ꯁꯅꯥꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏ꯫ ꯅꯨꯖꯥ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯜꯁꯤꯡꯁꯨ ꯁꯛ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ, ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ꯫ ꯊꯋꯥꯟ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯊꯧꯕ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯊꯋꯥꯟꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯏꯆꯜꯒꯤ ꯃꯤꯡꯁꯦ ꯊꯔꯣ ꯍꯥꯏꯕꯅꯤꯀꯣ? ꯐꯔꯦ ꯍꯪꯆꯤꯠꯇꯣ ꯑꯃꯨꯛꯇꯪꯒ ꯊꯦꯡꯅꯈꯤꯁꯦ ꯃꯐꯝ ꯑꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ, ꯊꯋꯥꯟ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯇꯥ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯏꯇꯥ ꯍꯪꯆꯤꯠꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯗ꯭ꯔꯣ? ꯈꯪꯗꯦ, ꯌꯦꯡꯉꯁꯤ ꯏꯇꯥ꯫ ꯆꯤꯟꯕꯥꯜ ꯋꯥꯡꯅ ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯥꯏꯖꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯆꯠꯅꯤꯡꯂꯤꯕꯅꯤ, ꯎꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯑꯣꯏꯔꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯖꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥ ꯊꯣꯛꯎꯔꯁꯤ, ꯀꯩ ꯍꯥꯏꯔꯛꯀꯦꯗꯣ ꯌꯦꯡꯉꯁꯤ꯫ ꯑꯗꯣ ꯑꯩꯗꯤ ꯇꯥ ꯊꯋꯥꯟꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯇꯥ ꯅꯪꯗꯤ ꯇꯥ ꯊꯧꯕꯗ ꯃꯥꯜꯂꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯁꯅꯥꯔꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯉꯔꯥꯡ ꯍꯦꯛꯂꯛꯈꯤꯕ ꯅꯣꯡꯃꯪꯈꯥ ꯃꯅꯥ ꯑꯗꯨ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗꯁꯨ ꯊꯔꯣ ꯃꯥꯁꯨ ꯂꯥꯛꯇꯨꯅ ꯁꯅꯥꯔꯤ ꯀꯩꯗꯧꯅꯣ ꯅꯪꯕꯣ? ꯁꯤꯒꯤ ꯅꯣꯡꯃꯪꯈꯥ ꯃꯅꯥꯁꯦ ꯀꯪꯍꯜꯂꯒ ꯀꯩꯊꯦꯜꯗ ꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯏꯁ ꯊꯕꯛ ꯀꯜꯂꯤꯀꯣ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ꯫ ꯌꯥꯔꯦꯕ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯤ, ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ, ꯑꯗꯨꯒꯤ ꯂꯥꯛꯏꯅꯤ ꯁꯤꯗ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯕꯣ? ꯇꯥ ꯊꯋꯥꯟꯗꯣ ꯃꯤꯠꯇ ꯑꯗꯨꯝ ꯃꯨꯔꯒ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯅꯥꯔꯤ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯊꯔꯣꯗ ꯈꯨꯄꯥꯛꯅ ꯍꯥꯏꯐꯦꯠ ꯊꯥꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯅꯪ ꯉꯥꯎꯔꯦꯀꯣ? ꯌꯥꯔꯦ ꯁꯤꯝꯇ ꯌꯥꯎꯁꯤꯜꯂꯛꯑꯣ, ꯅꯨꯡꯁꯥꯁꯦ ꯍꯥꯏꯗꯕꯅ ꯍꯥꯟꯈ꯭ꯔꯅꯤ꯫ ꯁꯤ ꯂꯣꯏꯔꯒ ꯁꯤꯡꯖꯨ ꯆꯥꯁꯦ ꯏꯇꯥ ꯑꯈꯠꯄꯤ꯫ ꯌꯥꯔꯦꯀꯣ ꯅꯪꯁꯨ ꯅꯒꯨꯟ ꯈꯪꯖꯩ, ꯉꯔꯥꯡ ꯇꯥ ꯊꯧꯕꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯖꯩꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯃꯇꯝ ꯑꯗꯨꯕꯨ ꯍꯧꯍꯜꯂꯤ꯫ ꯉꯥꯏꯖꯕꯗꯁꯨ ꯋꯥꯔꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ꯫ ꯑꯁꯣꯝꯗꯅ ꯊꯧꯕ ꯑꯃꯗꯤ ꯊꯋꯥꯟꯗꯨ ꯋꯥꯔꯤ ꯁꯥꯏ꯫ ꯊꯧꯕ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯁꯤꯕꯨ ꯁꯅꯥꯔꯤ ꯂꯩꯔꯣ? ꯃꯥꯅꯦ ꯏꯇꯥꯎ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯑꯗꯣ ꯌꯦꯛ ꯑꯣꯏꯔꯝꯃꯗꯤ ꯐꯅ ꯅꯨꯡꯁꯤꯅꯔꯁꯨ ꯍꯥꯏꯔꯨꯅꯨꯀꯣ, ꯌꯨꯝꯒꯤ ꯏꯃꯥꯒꯤ ꯃꯑꯣꯡꯃꯛꯅꯤ, ꯅꯊꯟꯗꯒ ꯄꯣꯛꯏ, ꯍꯌꯦꯡꯋꯥꯏ ꯋꯥ ꯌꯥꯝ ꯂꯥꯟꯅꯔꯛꯀꯅꯤ꯫ ꯑꯩꯗꯤ ꯃꯣꯏꯅ ꯉꯔꯥꯡ ꯈꯨꯟꯖꯤꯟꯒꯤ ꯂꯥꯏꯀꯣꯟꯗꯒꯤꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯈꯔꯗꯤ ꯆꯤꯡꯅꯕꯅꯤ, ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯈꯨꯃꯟ ꯌꯦꯛ ꯁꯂꯥꯏꯅ ꯑꯌꯥꯝꯕ ꯇꯥꯕꯅꯤ꯫ ꯊꯔꯣ ꯏꯕꯥꯅꯤꯕꯨꯗꯤ ꯌꯦꯛꯃꯛꯇꯤ ꯊꯣꯛꯅꯗ꯭ꯔꯤ, ꯃꯔꯝꯗꯤ ꯑꯩ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕꯅꯤꯅ꯫ ꯏꯇꯥꯎ ꯌꯦꯡꯉꯁꯦ ꯍꯌꯦꯡꯗꯣ꯫ ꯊꯧꯕ ꯋꯥ ꯀꯩꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯌꯦꯡꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯨ ꯂꯥꯛꯂꯦ꯫ ꯊꯔꯣ ꯑꯃꯗꯤ ꯁꯅꯥꯔꯤ ꯂꯩ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯧꯕ ꯑꯃꯗꯤ ꯊꯋꯥꯟꯁꯨ ꯂꯥꯟꯃꯤ ꯑꯇꯩ ꯂꯣꯏꯅꯗꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯕꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯋꯥ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯏꯪꯒꯤꯠꯇ ꯈꯪꯅꯗꯨꯅ ꯊꯔꯣ ꯊꯋꯥꯟ ꯑꯃꯗꯤ ꯊꯧꯕ ꯁꯅꯥꯔꯤ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯆꯥꯕ ꯃꯄꯥ ꯌꯦꯡꯅꯗꯨꯅ ꯐꯝꯂꯤ꯫ ꯊꯧꯕ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯔꯤ ꯇꯥꯏ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯀꯩꯝꯇ ꯐꯥꯎꯗꯕ꯭ꯔꯥ? ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯇꯨ ꯈꯖꯤꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯀꯥꯏꯅ ꯅꯣꯟꯊꯈ꯭ꯔꯦ꯫ ꯅꯨꯖꯥꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯅꯨꯖꯥꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯃꯛ ꯐꯥꯎꯏ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯦ꯫ ꯏꯀꯥꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯄꯨ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕ ꯃꯈꯩꯁꯨ ꯄꯦꯅꯥꯏꯗ꯭ꯔꯦ, ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯇꯞꯅ ꯊꯧꯕꯅ, ꯐꯔꯦꯁꯦ ꯀꯩꯅꯣꯃ ꯍꯪꯒꯦ, ꯅꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯁꯦ ꯀꯩ ꯑꯣꯏꯒꯦ? ꯁꯅꯥꯔꯤ ꯇꯞꯅ, ꯈꯨꯃꯟ ꯑꯣꯏꯌꯦ ꯏꯕꯨꯡꯒꯤꯗꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯑꯗꯨꯗ ꯀꯔꯤꯕꯨ ꯐꯥꯎꯔꯤ? ꯁꯅꯥꯔꯤ ꯇꯞꯅ ꯍꯪꯂꯛꯏ,
Ibungidi kay oige. Thauba wakhal nungaitana asumna. Aikhoigisu khumani. Hairakliba nupa magi wado tabada nauna nusi mayol chongliba nupi oibi mahakti. Khangu thakta nusi mayol adu. Sapu kana humlakpada thudek pikre. Kaire ngasidi nupa oiba magi thamoisu nupi oibi mahaksu. Adubu nungsigi thaurina chetna pullage matagum. Nupa mahakna asumna. Aiwa hage. Nang aigidamak punsisima lepa ngamgadra. Nupa mana hangliba wahang adu nupi mahaksu khumlai. Ngamgani. Ta thawbanabu lepirabadi ai ngamgani. Nusibagi magul asi chetlido. Thamoi aninabu yanarabadi. Yek thoklabasu adumak lengdana panthungna yaudriphaw khongpham chetna lepa yai. Thawana madi tharosu thamogi wa phongdoknare. Loirabada thauba amadi sanari gi manak tamna changlaktuna. Itaw, sanari hanaba tawrisi thengi. Itaw, kunung yobada thengani halasi. Thaubasu phari chalasi. Asi haiduna sanari bu nusina yenglamduna chatlage hairamduna chatkre. Nupa ani aduna chatkraba matungda tharo masu tapna. Ita, kaidawrage wakhal yam nungaitana uida. Ngasai makai pirang mabulo silamba ado hojikti maningtamna chentharakle. Matagi mataudu yengba ngamdraba tharo madi matabu themjinbirai. Yarisi, tuoba. Ta thawbana lengdana lepadi kaidawbagi wadoino. Asi haiduna mayum tamna chatkre. Thauba amadi sanari nungsine haibasi khulle kaya duna khangdaba amata leiramde. Sanari mabu nungsijaba minadi thauba mangonda leirabadi nungaina leikragani aduna mabu nungsidaba kharanadi yek thoi. Karisu thawbagi imungna yarakloi oiroidaba marini haiduna ngangnabiri. Nimpung asumna ngangnabana sanari gi mama mapa amadi thawbagi mama mapa su khangle. Thawbagi mama kekpi sana asi wa kaya ngangandaba oiragasu mabuk manungda chikpa midani. Machana asumna yekthoknabi nupi ama khangnei tabada mahak yamna saurami. Mapuroiba tomaldasu pausing asi tamduna machanupa thawbana konungdagi halakpa ngairami. Sanarigi mama leimasu machanupida asumna. Bema, icha thoi, ima karigumba khara haigi. Sanari mamada kirap tawna yengduna lei. Icha thoi, ima su laikai mina ngangnabadagi kharadi tari. Nanga khangnariba nupa machado konungi lanmi makokni haina tai. Hoi, ima mabudi phatte hairu. Adubu, nabani se yek yamna chawna thoknai haini. Icha thoi, ima na haigadabadi matam leiringai asida nabani lapthokno. Mamagi wadu tabada sanari mahakti thamoidu puba ngamdre. Nungsijakhibani thawaidagi henna phaujakhibani asengba nungsibagi ihul adubu ngasidi chawraba yeki palna kharedo pakhang leisa anigi marakta nungthilgi matamni thauba amadi thawandu thawbagi yumtamna laklam machana lakbu ubada kekpi sanado imungdagi thoglai thauba sumang adu yaurabada tonglakliba sagol adu mafam chana punsilamladuna imungtamna changsilakpani adubu mangol yaurabada mamana asumna ibungo ngaikho imaga wari ama sakisi. Mamana hairakpa wa aduda thauba kitangdi khautak chai adubu pumnamak loisinduna. Kai haigi ma. Ichana khangnariba nupi machado yek thoi haiba ima khangi. Ichana nungsijaba misak ado imana su nungsi. Adubu aigi ima woina laushinbadi ai pamdi. Maramdi ichana thantani. Tungda afaba laktragadi namanapa aikhoise siraba su pelarai. Matam leiringai asida lapthoknaba taw. Mamagi waduda thauba mahakaisu khumlamde imunglomda adumak changkhri. Thawansu thaubagi matung inaduna adumak changkhri. Thauba magi ka yaurabada phamthaduna mangduna lei thawan tapna. Thauba imana haibasu haibani nabani matam leiringai sida lapthokna ho. Angangdo masu kuishandringai sida wakhal phathajahongnaba. Mani sida leirasu makaisu nungaira. Itaw, ai sanaraiba nungsi. Mahak yaudana ai hingba ngamlai. Punsigi ahanba mabu ukibada phaukiba ihulse. Ithanda namthektuna muthatchaba ai pamde. Thawan thaubagi mawong adu khangbana wa makha tarudre. Asumna ngahak leiraba matungda thauba amadi thawan konungda hankinabagi damakta thoglai. Sumangda mama kekpisana adu phausing adu phauduna leirami. Machana chatkadabagi tholakpaduda amuka
Ibungo, icha nathantani, wakhal tauko. Mamagi asigumba wahai asina thauba magi thamoidi hena mayi chatli. Karisu khalamda sagoladu thauduna chatkre asum lakpana sanari hoigi lekai yaurabada lambida lakpa angang nupa macha aduda. Thawana, bungo, se kakawa hage. Asigi leirak asida che tharoga sanari gado amta kauthoro aduga se sinane nangi kabok chanab. Asi haiduna angang aduda lupa manga pirei. Angang aduso harauna chensinkre. Ngai haki matungda tharo amadi sanari su tholaktuna makhoi punna hiden tafam aduda laklami. Yaurabada thaubana asumna. Sanari. Kaurakliba aduda sanari masu tapna yenglakpani thauba makhatana. Ibani jelase. Harakliba nupa magi waduda sanari thawana madi tharo adu ngakna yengli. Itaw, kainu nang haidubo. Thauba makhut aduna hairakano haibagi matawgumna sanari da yenglai. Sanari masu khangli thaubagi imungda makhoi anigi mari asigi kharaningai sangdanaba thokle haiba. Adubu nungsiba haiba asina kankibana tungda kari oirakani khanda nupi masu yathokre. Thawana madi tharo makhoisu mata sanari amadi matau thaubagi khanduna makhoi anina chenkiba adu phadoknaba haidoklamdre nongalaga khanglasano haiduna. Asumna matamna chatpana numidang tasinkre thauba amadi sanari thawangi mapana thamlamba pad aduda yum macha aduda ahing simadi leire. Thaubugi mamasu macha adu konungda leiramgani khanduna karisu khalude. Sanarigi mama leima amadi mapa komoldi machana yumda hanjilaktaba aduda wakhal wari. Chen chongkhrabra haiduna mamana pitharoda hanglubadasu lotke khanna lotkrabani asengba achumba haidoraktre. Ahing simasu haukre pakhang leisa ani adu nungsi panthung yaukre haina khalladra. Ayuki ahalsingi waroladu karibo hairakadra. Madu khalubada thamoi laiman oire. Asumna ahingi matam suloiraduna nongalakli. Thaubugi mama mapa adu sanarebu chele tabada thamoi adu penjadre adubu mapal thongda uthokpa yadabanina pau handokpa chatnanaba thauranglami. Asomdasu machanupi chenkre tabada phana nungaitaba leiragasu penthokna leiri. Tharo amadi mama su laktuna leiri. Ngaihaki matung nuparomgi misu laktuna ahalsing adu wari sari. Thaubugi mapa tomalna asumna. Aikhoigidi luhong khongdongbase chahi khara yethokpa pamjai. Samna hairabada chahi ahum maridi pamjai. Hairakliba wadu tabada komol amadi leikaigi ahalsing adu kharadi khangde. Machabu Pizet Pigaigumna khalabadi yaroi haiduna asumna tapna khumlai. Phani, aikhoigidi karimata kaiba leizadi. Nupa mayumgi apambado adudum tausi. Ichasu mathantani. Chalhaningde haizaba tabani. Hairakliba waduda ahalsing adu khara makhaidi saunare. Adubu mapal thokna uthoknadre. Phare, wari se swaida losalabani ichado kok hekta ngana thinbiro. Asi hairakpaduda nupa mayumgi ahalsing adu chatkre. Sanari, thauba amadi thawan thaubugi yumda lakminarami. Mangolda leptuna leiramba mapa komol amadi mama kikpi sanado mamabu ubada thamoida penjadragasu mapanthongna uthokte. Sanari mahaksu makok adu phi chingkhatuna maku manembu khurumjai. Adubu khurumjariba adu supnagi yare haiba wahai asida makhadi tada leithoktuna leikre. Sanari mahak ngasidi mabukningda nungaitabsu uthoklamde. Asumna matam chatkibana thauba amadi sanari chele haiba asi khangdaba kanamta leiramde. Nongmagi numitni leibak aduda achawa kumhai ama pangthokani haiduna konungdagi paujal lai. Thangnaba leibaki ningthausing laktuna chauraba masana ama pangthokani haina paujelaklami. Somdana thauba amadi sanari du ningai sangdanari. Kainuba nangna pamido ibani chele sida kai ahenba leirige. Ta thauba aise nupini nupi amana chelaga kayam kuina leigani. Khulekaigi minok haiba amasu leitabra. Khulekaina nakhoi imungse poribro haironi. Aikhoigi imung pui haikide ai. Aise nupi cheluraga luhongde haibagi badanamse yam chawi. Luhongbada jangadaba paisa se unadawna hekpa yabro. Sanari mapi ira chena. Phare. Ai chahi amadi ngairedana. Nakhoigi imungsu luhongani haibagi mamisu udre. Hanagumna adumak leiri. Aduga nupa nakhoidi chelabasu. Chahi kaya luhongdrasu. Lekai mina kaisu ngangnade.
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯆꯦꯜꯂꯒ ꯀꯨꯏꯅ ꯂꯩꯕꯗ ꯐꯅ ꯍꯥꯏꯕꯤꯗꯦ꯫ ꯐꯔꯦ, ꯑꯗꯨꯏꯗꯤ ꯅꯪ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯗꯤ ꯀꯅꯥꯒꯅꯣ ꯂꯨꯍꯣꯡꯉꯨꯔꯣ꯫ ꯊꯥ ꯊꯧꯕ, ꯅꯆꯤꯜꯃꯛꯅ ꯅꯪꯅ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃꯗ ꯋꯥꯁꯤꯃꯛ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯅ ꯄꯦꯟꯗꯅ ꯌꯦꯡꯉꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯀꯜꯂꯤꯀꯣ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ꯫ ꯊꯣꯠꯅ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯄꯟꯊꯨꯡ ꯌꯧꯅꯅꯕ ꯄꯨꯕꯤꯔꯨꯕꯅꯤ꯫ ꯄꯟꯊꯨꯡ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯀꯔꯤꯒꯤ ꯏꯟꯊꯣꯛꯄꯤꯔꯤ꯫ ꯁꯅꯥꯔꯤ ꯃꯍꯥꯛ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯀꯞꯇꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯁꯨꯃꯥꯡꯗ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨꯕꯨ ꯐꯧꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ "ꯀꯩꯗꯧꯔꯦ ꯏꯆꯥꯊꯣꯏ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ, ꯀꯩꯗꯧꯔꯒꯦ?" "ꯏꯃꯥ, ꯊꯥ ꯊꯧꯕꯒ ꯎꯅꯔꯨꯕꯅꯤ, ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯜꯂꯨꯕꯗ." ꯊꯧꯕꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯇꯝꯖꯔꯤ ꯃꯃꯥ ꯂꯩꯃ ꯇꯞꯅ꯫ "ꯏꯆꯥꯊꯣꯏ, ꯐꯔꯦꯁꯦ, ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯍꯦꯛ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯄꯥꯒ ꯑꯩꯒꯅꯁꯨ ꯏꯆꯥꯕꯨ ꯃꯃꯜ ꯂꯩꯇ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯗꯣ ꯐꯥꯕꯒ ꯏꯃꯥꯒꯅ ꯄꯥꯝꯗꯦꯅꯦꯍꯦ꯫ ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯒꯅꯨ, ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ ꯏꯆꯥꯁꯤꯗꯤ." ꯃꯃꯥꯅ ꯑꯁꯨꯝꯅ ꯊꯦꯝꯕꯤꯔꯕꯗ ꯁꯅꯥꯔꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯥꯊꯖꯔꯦ꯫ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯕꯅ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯌꯧꯔꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ ꯑꯃꯗꯤ ꯃꯁꯥꯟꯅ ꯀꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯤꯗꯦꯟꯐꯝ ꯑꯗꯨꯗ ꯌꯧꯔꯦ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕ, ꯊꯋꯥꯟ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯅꯅꯕ ꯃꯐꯝ ꯁꯦꯝ ꯁꯥꯔꯤ꯫ ꯂꯥꯛꯂꯤꯕ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥ ꯁꯅꯥꯃꯥꯁꯨ ꯑꯃꯅꯤ꯫ ꯊꯧꯕ ꯃꯍꯥꯛꯇꯤ ꯊꯥ ꯁꯅꯥꯕꯨ ꯎꯕꯗ ꯋꯥꯈꯜ ꯑꯗꯨ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯎꯔꯤꯕ ꯊꯋꯥꯟ ꯃꯥꯗꯤ ꯍꯩꯅꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯑꯗꯨꯃꯛ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤ ꯊꯥ ꯑꯃꯔꯣꯝ ꯄꯥꯡꯊꯣꯛꯀꯗꯕ ꯑꯣꯏꯕꯅ ꯊꯋꯥꯟ ꯃꯥꯗꯤ ꯊꯧꯕ ꯑꯃꯗꯤ ꯊꯥ ꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯍꯥꯛ ꯑꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯐꯖꯕ ꯑꯃꯗꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯊꯃꯣꯏ ꯁꯦꯡꯗꯕ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯇꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯆꯔꯤꯕ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯗ꯭ꯔꯥ? ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯁꯅꯥꯔꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗꯦ꯫ ꯊꯧꯕ ꯑꯃꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯊꯥ ꯁꯅꯥꯒꯤ ꯏꯔꯥꯡꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯅꯥꯔꯤꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯈꯪꯗꯕ ꯌꯥꯎꯔꯝꯗꯦ꯫ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯋꯥꯅ ꯂꯦꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯃꯥ ꯂꯩꯃ ꯑꯃꯗꯤ ꯃꯄꯥ ꯀꯣꯃꯣꯜꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯕꯁꯨ ꯀꯅꯥꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏ꯫ ꯑꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯃꯥꯒꯤꯁꯨ ꯅꯤꯡꯉꯝꯗꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯥꯒꯤ ꯃꯑꯣꯡꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯊꯔꯣꯅ ꯊꯋꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯒꯦ ꯈꯟꯅ ꯈꯟꯈ꯭ꯔꯦ꯫ ꯊꯔꯣꯒ ꯊꯋꯥꯟꯒꯁꯨ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ "ꯇꯥ ꯊꯋꯥꯟ, ꯇꯥ ꯊꯧꯕꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ?" "ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯥ ꯊꯋꯥꯟ, ꯇꯥ ꯊꯋꯥꯟꯒꯤꯗꯤ ꯃꯔꯨꯞꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝꯁꯤꯗꯅꯤ ꯑꯩꯅ ꯍꯥꯏꯔꯛꯏꯕ꯫ ꯑꯗꯨꯅ ꯇꯥ ꯊꯋꯥꯟꯅꯁꯨ ꯇꯥ ꯊꯧꯕꯕꯨ ꯋꯥꯔꯤ ꯁꯥꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒ ꯇꯥ ꯊꯋꯥꯟꯒꯁꯨ ꯈꯥꯏꯅꯔꯛꯀꯅꯤ꯫ ꯇꯤꯟꯅꯕ ꯃꯁꯦꯜꯅꯤ, ꯅꯪꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯣ ꯄꯣꯛꯂꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯊꯧꯕꯕꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯕꯗ ꯊꯥ ꯁꯅꯥ ꯑꯃꯗꯤ ꯊꯧꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯣꯏꯈ꯭ꯔꯦ꯫ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯊꯋꯥꯟ ꯁꯥꯎꯅ, "ꯏꯇꯥꯎ, ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ?" ꯊꯧꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ, "ꯀꯩ ꯈꯜꯂꯒꯦ? ꯁꯅꯥꯔꯤꯁꯦ ꯅꯨꯄꯤꯅꯤ꯫ ꯅꯪ ꯃꯥꯕꯨ ꯆꯦꯜꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯂꯩꯔꯤꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ?" ꯊꯧꯕ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ, "ꯃꯥꯁꯨ ꯑꯍꯦꯟꯕ ꯀꯅꯥ ꯑꯃ ꯊꯤꯖꯈꯤꯅꯤ꯫ ꯑꯩꯁꯨ ꯊꯥ ꯁꯅꯥ ꯐꯪꯉꯤꯁꯤꯅꯤ." ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯊꯋꯥꯟ ꯁꯥꯎꯅ, "ꯊꯧꯕ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯅꯤ꯫ ꯑꯩꯉꯣꯟꯗ ꯈꯣꯟꯀꯠꯂꯛꯀꯅꯨ, ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." "ꯅꯪꯒꯤ ꯋꯥꯈꯜꯁꯤꯕꯨ ꯀꯩꯅꯣ?" "ꯑꯩꯒꯤ ꯋꯥꯈꯜ ꯌꯦꯛ ꯊꯣꯛꯄ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯈꯟꯕꯒꯤ ꯏꯁꯥꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯣꯛꯆꯕꯅꯤ꯫ ꯃꯗꯨ ꯅꯪ ꯍꯥꯟꯅ ꯈꯜꯍꯧꯗꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈꯤ, ꯅꯪꯅ ꯂꯧꯈꯤꯗꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤꯅ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯗꯨꯛ ꯂꯥꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯕ?" ꯊꯧꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫
ꯑꯁꯥꯎꯕ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯁꯅꯥꯔꯤꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯁꯅꯥꯔꯤ ꯇꯞꯅ, ꯏꯇꯥ, ꯑꯩ ꯈꯪꯕ ꯌꯥꯕꯁꯨ ꯈꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯃꯤꯐꯝꯗ ꯌꯥꯎꯗ꯭ꯔꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯀꯤ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯇꯥ, ꯃꯥ ꯑꯩꯍꯥꯛꯀꯤ ꯄꯥꯞꯇꯤ ꯃꯥ ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯀꯞꯂꯦꯡ ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯍꯥꯛꯇꯨ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯅ ꯃꯊꯟꯇꯁꯨ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤ꯫ ꯎꯕꯤꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯋꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯁꯨ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯔꯛꯈꯤꯒꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯩ ꯊꯣꯛꯅꯔꯛꯄꯅꯤ꯫ ꯊꯥꯁꯅꯥꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯒ ꯄꯨꯟꯅ ꯅꯣꯛꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯧꯕ ꯃꯍꯥꯛꯁꯨ ꯊꯃꯣꯏꯒꯤ ꯋꯥꯐꯝꯗꯨꯒꯤ ꯈꯟꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯊꯥꯁꯅꯥꯒꯤ ꯃꯇꯥ ꯀꯨꯟꯗꯣꯅ, ꯏꯇꯥ, ꯁꯦꯅꯥꯄꯇꯤꯁꯦ ꯁꯠ ꯂꯨꯍꯣꯡꯊꯣꯛꯑꯣ, ꯃꯤꯒꯤ ꯑꯣꯏꯈꯤꯗꯅꯕ꯫ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯔꯤꯕ ꯊꯧꯕ ꯃꯍꯥꯛꯇꯤ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯁꯅꯥꯔꯤꯒꯤ ꯃꯐꯝꯗ ꯇꯧꯔꯨꯕ ꯃꯔꯥꯜ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕ ꯃꯇꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯋꯥꯟ ꯃꯍꯥꯛꯅ ꯇꯞꯅ, ꯏꯇꯥꯎ, ꯁꯅꯥꯔꯤꯗ ꯂꯥꯜꯂꯨꯕꯒꯤꯅꯤ, ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯈ꯭ꯔꯁꯅꯨ꯫ ꯁꯅꯥꯔꯤꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯊꯧꯕ ꯅꯤꯡꯉꯝꯗꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯧꯔꯕꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯍꯥꯏꯗꯨꯅ ꯁꯅꯥꯔꯤꯕꯨ ꯀꯧꯊꯣꯛꯍꯜꯂꯤ꯫ ꯁꯅꯥꯔꯤ ꯃꯍꯥꯛꯁꯨ ꯅꯤꯡꯉꯝꯗꯕ ꯄꯨꯝꯕ ꯍꯥꯏꯔꯝꯒꯦ ꯈꯟꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯁꯅꯥꯔꯤꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯊꯧꯕ ꯃꯥꯁꯨ ꯎꯔꯤꯕꯅꯤ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯍꯦꯟꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯁꯅꯥꯔꯤ ꯇꯞꯅ, ꯀꯩ ꯍꯥꯏꯒꯗꯕ ꯂꯩꯔꯤꯒꯦ ꯇꯥꯊꯧꯕ? ꯁꯅꯥꯔꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯇꯥꯊꯧꯕꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯁꯅꯥꯔꯤ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯗꯨꯅ, ꯇꯥꯊꯧꯕ, ꯋꯥ ꯈꯔ ꯍꯥꯏꯖꯒꯦ꯫ ꯇꯥꯊꯧꯕ, ꯃꯐꯝ ꯑꯁꯤꯗ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯌꯣꯜ, ꯅꯨꯡꯁꯤ ꯁꯩꯍꯧ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯀꯥꯏꯅꯐꯝꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯖꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ ꯀꯥꯟꯗ ꯈꯥꯎꯕ ꯂꯩꯔꯅꯤ꯫ ꯅꯁꯥꯒꯤ ꯅꯔꯥꯜꯁꯤꯡ ꯑꯗꯨꯅ ꯌꯣꯝꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯕ ꯑꯣꯏꯌꯨ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯁꯥꯞ꯫ ꯌꯦꯛꯊꯣꯛꯂꯤ ꯈꯪꯅ ꯇꯨꯡꯒꯤ ꯄꯣꯂꯣꯏ ꯌꯦꯡꯗꯅ ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯕꯗꯅꯥꯝ ꯑꯃꯅ ꯏꯀꯣꯛꯊꯛꯇ ꯍꯥꯞꯄꯤꯔꯦ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯤ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯍꯥꯛ ꯑꯗꯨ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯃꯛ ꯁꯣꯛꯅ ꯅꯤꯡꯉꯝꯗ ꯃꯇꯝ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯤ꯫